ꯈꯪꯅꯤꯡꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯔ ꯈꯖꯤꯛ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯨꯋꯥꯡꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤ꯫ ꯃꯦꯝꯆꯥꯗꯣ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯀꯥꯟꯅꯔꯕꯒꯤ ꯇꯨꯡꯗꯅꯤ ꯃꯦꯂꯩꯁꯅꯥꯗꯨ ꯄꯨꯋꯥꯡꯕꯗꯨꯅ ꯆꯠꯂꯝꯃꯅꯤ ꯍꯥꯏꯔꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯥ ꯑꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯃꯤ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯏꯃꯥꯅ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩ ꯃꯍꯥꯛ ꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯏꯃꯥ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯍꯦꯛ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏ, ꯃꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ..." ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯃꯦꯂꯩꯁꯅꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯅ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤꯕꯁꯦ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ꯫ ꯏꯃꯥ, ꯃꯍꯥꯛ ꯑꯁꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯑꯃ ꯌꯥꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯃꯥ." "ꯏꯃꯥꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯗꯣꯏꯅꯣ ꯏꯕꯦꯝꯃ? ꯅꯣꯏ ꯅꯍꯥꯒꯤ ꯋꯥꯔꯤꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯍꯧꯅꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯣ?" "ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯆꯥꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯅꯆꯥꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯃꯦꯝꯆꯥ ꯃꯁꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯑꯃ ꯇꯧꯈꯤꯕꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕ ꯂꯩꯈꯥ ꯊꯥꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯃꯥ, ꯑꯩꯁꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯏꯃꯥ, ꯅꯆꯥꯏꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯆꯦꯛꯁꯤꯟꯗꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯏꯃꯥ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯍꯤꯡꯂꯤꯕꯤ ꯑꯩꯅꯤ꯫ ꯑꯩ ꯀꯅꯥꯗ ꯃꯔꯥꯜ ꯑꯃ ꯁꯤꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯃꯄꯣꯛ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤꯃ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ." ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯃꯦꯂꯩꯁꯅꯥꯅ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯕꯨ ꯌꯦꯡꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯃꯥ ꯑꯩꯅ ꯌꯥꯒꯅꯤ꯫ ꯏꯆꯥꯒꯤ ꯑꯁꯥꯗꯅꯤ ꯃꯃꯥ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯤꯁꯨ꯫ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯑꯗꯨꯕꯨ ꯅꯪ ꯑꯁꯨꯝꯅ ꯂꯩꯕ ꯃꯄꯣꯛ ꯑꯁꯤꯃ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯅꯪꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯄꯥꯝꯃꯤ꯫ ꯑꯩ ꯑꯃꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯝꯗꯧꯅꯤ?" ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯑꯗꯨꯅ ꯃꯦꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯃꯥ, ꯏꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯆꯥꯏꯁꯨ ꯍꯤꯡꯒꯅꯤ꯫ ꯅꯥꯏꯇꯣꯝ ꯍꯤꯡꯕꯗ ꯅꯆꯥꯏꯗꯤ ꯑꯀꯤꯕ ꯂꯩꯇꯦ ꯏꯃꯥ꯫ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯍꯦꯛ ꯈꯟꯕꯤꯗꯦꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯏꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯊꯣꯛꯁꯤ꯫ ꯑꯋꯥꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯗꯕꯤꯗ ꯏꯃꯥ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯗꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ, ꯀꯅꯥ ꯑꯃꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ꯫ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯗꯕꯒꯨꯝ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯀꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯋꯥꯔꯤꯁꯨ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ꯫ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯊꯨꯡꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯤ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯇꯝꯉꯥꯟꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯎꯔꯨꯕꯗ ꯄꯨꯟꯅ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯥꯙꯕꯤꯗꯨ ꯇꯞꯅ, "ꯍꯥꯏ, ꯌꯦꯡꯅꯤꯡꯗꯦ ꯏꯕꯨꯡꯉꯣ꯫ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯍꯅꯨꯊꯪꯗ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯇꯧꯔꯁꯤ." ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯨ ꯇꯥꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯇꯝꯉꯥꯟꯕꯗꯨ ꯑꯌꯦꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ꯫ "ꯍꯣꯏꯗ ꯍꯣꯏꯗ, ꯅꯆꯥꯏꯅ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯏ꯫ ꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯅꯆꯥꯏꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯧꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯗꯅ꯫ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯔꯁꯤ꯫ ꯊꯕꯛ ꯏꯟꯈꯥꯡ ꯑꯁꯤꯁꯨ ꯃꯇꯦꯡ ꯇꯧꯕ ꯌꯥꯔꯅꯤ." "ꯑꯇꯩ ꯑꯇꯩꯗꯤ ꯌꯥꯔꯦ ꯏꯃꯥ꯫ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯗꯨꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ꯫
ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯂꯣꯏꯁꯤꯟꯈꯤꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯈꯟꯅꯁꯤ ꯃꯥꯅ ꯅꯤꯡꯉꯣꯜꯅꯤ ꯆꯠꯈꯤꯗꯧꯅꯤ ꯅꯪꯅ ꯄꯤꯕ ꯏꯃꯥꯗꯤ ꯏꯃꯧ ꯄꯥꯝꯃꯤꯅꯦ ꯑꯇꯣꯝꯕ ꯅꯪꯕꯣ ꯅꯁꯥꯒꯤ ꯅꯁꯥ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯅꯤꯗꯅ ꯃꯁꯥꯅ ꯑꯗꯨꯒ ꯑꯇꯣꯝꯕ ꯏꯃꯥꯅ ꯍꯥꯏꯗꯧꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯗꯧꯕꯤ ꯑꯃ ꯄꯥꯝꯃꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯥꯗꯤ ꯊꯣꯏꯗꯣꯛꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤꯀꯣ ꯑꯋꯥꯕ ꯈꯪꯕ ꯃꯤ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯇꯝꯉꯥꯟꯕꯗꯣ ꯃꯈꯥ ꯇꯥꯅ ꯈꯨꯝꯗ꯭ꯔꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤꯗꯗꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯅꯣꯡ ꯅꯤꯅꯤ ꯑꯃ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯔꯛ ꯑꯁꯤꯗ ꯇꯝꯉꯥꯟꯕꯒꯤ ꯃꯄꯥꯒꯤ ꯎꯁꯣꯞ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯍꯛꯆꯥꯡ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯤꯡꯒꯅꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯎꯋꯥꯡꯕꯗꯣ ꯀꯔꯤꯕꯨ ꯈꯟꯕ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯍꯥꯛ ꯃꯦꯂꯩ ꯁꯅꯥ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯝꯉꯥꯟꯕ ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯨꯔꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯄ ꯊꯃꯣꯏꯅꯨꯡꯗ ꯃꯥꯒꯤ ꯃꯃꯤ ꯇꯥꯔꯛꯄ ꯃꯥꯇꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯦ ꯁꯛꯂꯣꯟ ꯌꯥꯝꯅ ꯂꯧꯔꯤꯕꯤ ꯅꯨꯔꯩ ꯃꯥꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯑꯔꯣꯟꯕ ꯐꯤꯖꯪꯒꯤ ꯃꯔꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯂꯧꯒꯗꯧꯔꯤꯕ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯌꯥꯒꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯏꯁꯣꯔꯒꯤ ꯀꯨꯝꯍꯩ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯑꯃꯗꯤ ꯇꯝꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯈꯛ ꯑꯁꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ ꯇꯝꯉꯥꯟꯕ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯃꯨꯛꯇꯣꯏꯕ ꯑꯗꯨꯕꯨ ꯅꯨꯔꯩ ꯃꯥꯗꯤ ꯑꯋꯥꯕꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯋꯥꯕ ꯈꯛ ꯅꯠꯇꯦ ꯄꯥꯈꯠꯄ ꯑꯗꯨꯁꯨꯅꯤ ꯇꯝꯉꯥꯟꯕ ꯍꯔꯥꯎꯅ ꯅꯨꯔꯩꯕꯨ ꯌꯦꯡꯅ ꯑꯩꯁꯨ ꯌꯥꯝ ꯑꯊꯨꯕꯤꯗ ꯌꯨꯝꯗ ꯊꯣꯔꯛꯅꯕ ꯇꯧꯔꯅꯤ ꯑꯗꯨꯒ ꯊꯕꯛ ꯖꯣꯏꯟ ꯇꯧꯅꯕ ꯇꯧꯔꯅꯤ ꯅꯪꯅ ꯁꯤꯗ ꯂꯩꯔꯒ ꯑꯩꯅ ꯑꯥꯗ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯒ ꯅꯪꯒ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯒ ꯏꯆꯦꯗ ꯍꯥꯏꯔꯝꯃꯒ ꯗꯨꯀꯥꯟꯂꯣꯝꯗ ꯑꯣꯏꯅ ꯊꯕꯛ ꯑꯗꯨꯁꯨ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯒꯦ ꯀꯥꯡꯈꯜ ꯀꯔꯤ ꯀꯔꯤ ꯇꯨꯕ ꯍꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯔꯩ ꯇꯞꯅ ꯍꯣꯏ ꯍꯩꯌꯦ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯍꯥꯏꯅꯔꯝꯃꯣ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯒ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯕꯒꯤꯁꯨ ꯄꯩꯁా ꯐꯪꯅꯤ ꯑꯗꯒꯤ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯐꯤ ꯁꯥꯔꯗꯤ ꯄꯩꯁా ꯌꯥꯝ ꯐꯪꯒꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯒꯗꯧꯔꯤ ꯄꯩꯁా ꯌꯥꯝ ꯄꯥꯏꯗꯧꯔꯤ ꯅꯪꯒ ꯈꯪꯅꯕꯗꯒꯤ ꯑꯩꯅ ꯄꯥꯏꯍꯟꯕ꯭ꯔꯣ ꯅꯣꯏꯅ ꯅꯈꯨꯠ ꯅꯁꯥ ꯍꯩꯖꯕꯒꯤꯅꯤ ꯑꯗꯣ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯕꯛ ꯇꯧꯅꯨꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤ ꯃꯇꯤꯛ ꯅꯪ ꯅꯩꯕꯨ ꯂꯥꯏꯊꯣꯛꯄꯗꯨ ꯇꯧꯅꯨꯀꯣ ꯅꯨꯔꯩ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯣꯏ ꯕꯥ ꯑꯩ ꯈꯪꯉꯤ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯕ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯩꯅꯗꯕ ꯅꯨꯄꯥ ꯌꯥꯅꯤꯡꯗꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯩ ꯅꯨꯄꯤ ꯃꯥꯒꯤ ꯋꯥ ꯑꯁꯤꯕꯨ ꯇꯥꯔꯒ ꯑꯄꯪꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯤꯅ ꯍꯦꯟꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯑꯄꯪꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯥꯎꯏ ꯇꯝꯉꯥꯟꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯐ꯭ꯂꯥꯋꯔ ꯕꯨꯀꯦ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯇꯥꯡ ꯑꯃ ꯆꯥꯗꯕ ꯑꯗꯨꯅ ꯉꯁꯤ ꯄꯤꯔꯝꯃꯤꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯣ ꯅꯨꯔꯩ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯞꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯕꯁꯤ ꯍꯨꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯊꯛꯅꯤꯡꯅꯕ ꯃꯌꯥꯏ ꯑꯃꯗꯤ ꯄꯣꯛꯏ ꯑꯉꯥꯎꯕꯅꯤ ꯃꯁꯤꯒꯤ ꯅꯤꯁꯥ ꯑꯁꯤꯁꯨ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗꯒꯤ ꯅꯨꯔꯩ ꯃꯥꯅ ꯂꯧꯊꯣꯛꯄ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯣ ꯅꯪꯒꯤ ꯄꯩꯁꯥ ꯀꯦꯁ ꯑꯣꯏꯅ ꯌꯥꯎꯔꯛꯂꯗꯤ 5K ꯃꯨꯛꯇ ꯄꯤꯔꯝꯃꯨ ꯍꯣꯔꯦꯟ ꯑꯩ ꯑꯃꯨꯛ ꯇꯞꯅ ꯄꯤꯔꯛꯂꯒꯦꯕ ꯅꯣꯛꯃꯤ ꯇꯧꯅ ꯇꯝꯉꯥꯟꯕ ꯇꯞꯅ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯅꯪꯒꯤ ꯑꯆꯤꯟꯕ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯏꯀꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕꯤꯗꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯕ ꯑꯗꯨꯒꯤꯅꯤ ꯍꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯇꯧꯒꯅꯨ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯣ ꯅꯪꯉꯣꯟꯗ ꯇꯧꯕꯅꯤ ꯅꯪꯅꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯑꯉꯝꯕ ꯇꯧꯔꯛꯀꯅꯤ ꯌꯥꯔꯤꯁꯦ ꯑꯗꯨꯗ ꯀꯩꯝ ꯈꯟꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯔꯩ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯇꯩꯗꯤ ꯑꯩ ꯊꯣꯏꯗꯣꯛꯇꯦ ꯑꯩꯅꯁꯨ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯈꯟꯗꯦ
ꯂꯧꯅꯝ ꯍꯩꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯗ ꯄꯪꯊꯔꯤꯕꯅꯤ ꯇꯁꯦꯡꯅ ꯇꯝꯉꯥꯟꯕ ꯃꯍꯥꯛꯅꯤ꯫ ꯍꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ, ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯒꯅꯤ꯫ ꯅꯪ ꯂꯝꯍꯦꯟꯕꯤꯗꯤ ꯑꯣꯏꯔꯝꯒꯅꯨꯀꯣ꯫ ꯑꯣꯏꯔꯣꯏꯕ ꯀꯩꯁꯨ, ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯇꯧꯕꯤꯅꯨꯕ, ꯑꯩ ꯑꯣꯏꯗꯕ ꯇꯧꯗꯦ꯫ ꯁꯤꯗꯒꯤꯗꯤ ꯅꯣꯏꯗ ꯂꯥꯛꯇꯨꯅ ꯅꯣꯏ ꯆꯦꯍꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯗꯣꯏꯅꯤ꯫ ꯅꯪꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯇꯧꯕ ꯈꯛꯇꯅꯤ꯫ ꯁꯤꯗꯕꯨ ꯅꯪꯅ ꯄꯥꯈꯠꯂꯤꯕ ꯀꯩꯒꯤ? ꯅꯨꯔꯩꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯇꯝꯉꯥꯟꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ꯫ ꯍꯣꯏꯗ, ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯩ, ꯑꯗꯣ ꯍꯜꯂꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯉꯤ, ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯇꯧꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯂꯦ꯫ ꯇꯝꯉꯥꯟꯕꯗꯨ ꯅꯨꯔꯩ ꯑꯗꯨꯕꯨ ꯃꯌꯨꯝꯂꯣꯝꯗ ꯊꯤꯜꯂꯝꯗꯨꯅ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯃꯆꯥꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯟꯕ ꯇꯧꯗ꯭ꯔꯦ꯫ ꯄꯨꯋꯥꯡꯕ ꯑꯗꯨ ꯇꯠꯇꯅ ꯃꯦꯝꯆꯥꯒꯤ ꯍꯣꯇꯦꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯝ ꯑꯃ ꯆꯥꯗꯅ ꯍꯣꯇꯦꯜ ꯀꯁꯇꯃꯔ ꯑꯃꯕꯨ ꯀꯃꯥꯏꯅ ꯆꯪꯂꯛꯀꯅꯣ ꯍꯥꯏꯒꯅꯤ? ꯄꯨꯋꯥꯡꯕ ꯃꯥꯅꯗꯤ ꯍꯦꯟꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯉꯝꯗꯦ꯫ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯉꯁꯤꯁꯨ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯃꯦꯂꯩ ꯁꯅꯥꯗꯣ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤ꯫ ꯄꯨꯋꯥꯡꯕꯗꯨ ꯂꯩꯕꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯄꯨꯋꯥꯡꯕꯗ ꯌꯦꯡꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯀꯔꯤ ꯍꯥꯞꯄꯛꯎꯒꯦ?" "ꯏꯅꯦ, ꯕꯣꯔꯥ ꯈꯔ ꯍꯥꯞꯄꯤꯔꯣ." ꯃꯦꯝꯆꯥ ꯅꯣꯛꯃꯤ, "ꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯁꯤꯅ ꯍꯥꯏꯔꯤꯁꯤ ꯈꯔ ꯍꯥꯞꯄꯨ ꯂꯥꯛꯑꯣ, ꯏꯃꯥꯁꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ." ꯃꯃꯥꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯂꯥꯛꯇꯨꯅ ꯄꯨꯋꯥꯡꯕꯗꯨꯒꯤ ꯕꯣꯔꯥꯗꯣ ꯍꯥꯞꯄꯤ꯫ ꯄꯨꯋꯥꯡꯕꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯃꯉꯣꯟꯗ꯫ ꯃꯍꯩ ꯍꯣꯇꯦꯜꯒꯤ ꯃꯤ ꯑꯗꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯃꯦꯝꯆꯥꯗꯨ ꯄꯨꯋꯥꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯥꯟ ꯑꯃ ꯊꯥꯗꯨꯅ ꯇꯞꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯏꯅꯦꯅꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ." ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯏꯅꯦ, ꯑꯩꯁꯤ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯏꯆꯤꯜ ꯏꯅꯥꯎ ꯏꯇꯣꯝꯇꯅꯤ." "ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥ ꯑꯣꯏꯔꯦ? ꯌꯥꯝ ꯐꯕꯅꯤ ꯇꯥ ꯆꯥꯎꯔꯦꯜꯗꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯥꯛꯂꯤꯕꯁꯦ?" ꯄꯨꯋꯥꯡꯕ ꯋꯥꯍꯪ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄꯗꯧꯅ, "ꯁꯨꯝ ꯂꯥꯛꯄꯅꯤ, ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒ ꯁꯤꯒ ꯈꯔ ꯅꯛꯅꯕ, ꯑꯗꯨꯒꯤꯅꯤ." "ꯑꯣ, ꯑꯩꯅꯗꯤ ꯁꯨꯝ ꯑꯔꯨꯕ ꯊꯕꯛ ꯑꯃꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯑꯩ ꯋꯥ ꯑꯃꯠꯇ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ." "ꯍꯣꯏ ꯏꯅꯦ, ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯋꯥꯅꯣ? ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ." "ꯏꯅꯦ ꯍꯣꯏꯁꯤ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯈꯨꯜ ꯑꯁꯤꯗ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯃ ꯅꯪ ꯀꯅꯥꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ." "ꯍꯣꯏ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ, ꯑꯗꯣ ꯂꯥꯟꯅꯗꯤ ꯈꯟꯒꯗ꯭ꯔꯥ? ꯑꯩꯁꯨ ꯁꯨꯝ ꯈꯪꯅꯤꯡꯕ, ꯑꯗꯨꯒꯤ ꯋꯥ ꯑꯃ ꯍꯪꯖꯒꯦꯕ." "ꯅꯪꯅ ꯍꯪꯂꯛꯇꯧꯔꯤꯕ ꯋꯥꯗꯣ ꯑꯩ ꯈꯪꯉꯤ, ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯂꯣꯠꯂꯒꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯍꯥꯏꯒꯦ꯫ ꯅꯪꯁꯨ ꯊꯦꯡꯂꯅꯤ, ꯆꯠꯅꯕ ꯇꯧꯔꯣꯗꯅ." "ꯍꯣꯏ ꯏꯅꯦ, ꯆꯠꯂꯒꯦ꯫ ꯅꯆꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" ꯃꯦꯝꯆꯥ ꯅꯣꯛꯇꯨꯅ, "ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯅ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯦꯟꯅ." ꯄꯨꯋꯥꯡꯕꯗꯣ ꯅꯣꯛꯐꯦꯠ ꯈꯛ ꯇꯧꯏ, ꯃꯈꯥ ꯇꯥꯕ ꯋꯥꯗꯤ ꯍꯥꯏꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯔꯛꯇꯧꯔꯦ, ꯑꯗꯨꯅ ꯇꯥꯍꯥ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯗꯨꯅ ꯆꯠꯈꯤꯕꯒ ꯃꯦꯂꯩ ꯁꯅꯥꯗꯨ ꯂꯥꯛꯂꯦ꯫ ꯃꯃꯥꯒ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ, "ꯅꯠꯇꯦ, ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣꯕ? ꯑꯩꯅ ꯍꯥꯏꯕꯅꯃ, ꯏꯃꯥꯅ ꯇꯧꯕꯅꯃ, ꯇꯜꯂꯤꯕꯣ ꯑꯩꯗꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯔꯒ." ꯃꯆꯥ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯗꯅ ꯁꯥꯎꯕꯗꯨꯗ ꯅꯣꯛꯇꯨꯅ, "ꯅꯠꯇꯦ, ꯃꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯛꯇꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯨ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯅꯪꯕꯨ?" ꯃꯦꯂꯩ ꯁꯅꯥ ꯃꯃꯥꯗ ꯁꯥꯎꯁꯤꯟꯅꯗꯨꯅ, "ꯏꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯥꯒꯤꯗꯣ ꯑꯩ ꯂꯨꯝꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ? ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯕ꯭ꯔꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯈꯪꯗꯦ ꯏꯕꯦꯝꯃ, ꯈꯣꯡꯊꯥꯡ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯁꯨꯛ ꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦꯀꯣ ꯏꯕꯦꯝꯃ." "ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ, ꯅꯪꯁꯨꯕ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯈꯪꯕꯤꯗꯦ."
Masana hainingಲಿꯕದು karino haiba amadi khangi adubu khangdaba saduna manthokpa makhummi hausiki nupa masado yamna phaiko matamse aphaba nupa yamna leitrabani aigi wadi amagi natana ibema nangbu thamoi sengna nungsibiba nangbu luna sana tawgadaba misak ama leiragadi hekta satluko kaino khoi masibo utonga hobada ising jora jora hithabaga samanari haibani Memsado makhol thokna noksai masanupigi mawong aduda meleisana tapna ai sangshragema chai sing thongnaba nang dukan cha tok chalur ai phi sadoini phi sabagi phamthadringai aina tawgadaba thabak mayam do loina tawrage ima horen amuk leptuna tawbado ai talleba hoi ima khangi ai dukan chalukige mama aduna dukalomda satkre aduga mana yumlomda sanglakle saksanglomda sanglakle chak thongnaba sem sarami adubu mamagi wa mayam adubu taraga amuk khandaba wakhal mayam ama khalakle mit aduda puangbadubu urakle wakhal aduda hairi magi lemsaba mataw wangang taba mawo asukui matamse aibu ngai tun leiram aina thina nganglasu aigona sautaba oigani magi se asing manungsiba haibdo nungsiba haisidi thamoigini mapal thongi ngak gi hongma sakpham asina lepa yaba nate puangba nangbu ai asengmagi nungsibra asi khanna matomta amuk noksai matomta wakhal aduda makhal mathel kaya ama saduna tapna muksu makha taraklami asukui base ai thamoyase nakin thaoiduna lakpani adubu nang naibu nungsibi basina nungsi iri oiduna kuina mayol somnudraba ai thamoyase nauna yening hunduna yening tha haibdo laklaba mali adubu kuina sangna chatpa oide magi nungaibu wakhal ado haukiba thodok aduna masa aduda kiduna stak tawduna leibana maram oiduna masana samas asibu yamna kina laurami nungaitana muksu hai ai gumba mana magumba mama leiba magi wakhal khan bhaunade thit nemba mina thalamba haibdu tagani lainam sendrabi aidi kanana khunkat biduna isorda kattoino aduna ai natabu wakhal kaya ma khan bhaunade aidi matik chadabini aidi lehi yaudraba leirangni ayamana sagayamagi mawoibada mina hangoinagani laite aigi mapok asiyoina yening tha haibado naken thaoiduna leibane hena chunai aidi punsigi sayaudu loikrab aigi yening tha masi pumnamak ase maduki mipata launam zawbaduna tokhanbani ko kadomda satkri aigi punsigi yening tha mapok asima milup irang asiga marup oiduna leiradraibo wahai asimaga iroinana mabukning aduma yamna nungsiba oiduna pirang adu tarakadauri pi adu tarakdringai makut aduna phat tawduna kanthoi aduga tawge haina khalliba thabak adomda mai onsinkre melei sanado yengba tai nungsiba mana henbra chatnabi mahakna kanbra haibado